ꯂꯦꯝꯕꯤꯁꯅꯥ ꯈꯥꯒꯤ ꯃꯆꯥꯒꯤ ꯑꯥꯊ꯭ꯔ ꯐꯨꯝꯕ ꯋꯥꯍꯩꯗꯣ ꯑꯗꯨꯅ ꯅꯤꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯃꯆꯥꯗ꯫ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯃꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒ ꯂꯦꯞꯂꯤ꯫ ꯑꯗꯨꯅ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯄꯦꯟ ꯄꯦꯟꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯃꯝ ꯄꯤꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯐ ꯐꯠꯇ ꯇꯥꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ, ꯂꯨꯍꯣꯡꯂꯤꯕꯅꯤ, ꯌꯨꯝ ꯑꯃꯕꯨ ꯄꯥꯟꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯅꯪꯒꯤ ꯕꯕꯥꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗ ꯊꯥꯡꯂꯨꯕꯅ ꯅꯪꯒꯤ ꯏꯃꯥ ꯂꯩꯃꯅ ꯕꯕꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯗ ꯉꯥꯛꯄꯤꯕ ꯉꯝꯗꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯏꯃꯥ ꯂꯩꯃꯒ ꯕꯕꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯀꯔꯤꯅꯣ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯐꯨꯝꯗꯨꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ? ꯂꯦꯝꯕꯤꯁꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯪꯂꯛꯇꯨꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯥꯏꯔꯛꯏ ꯇꯞꯅ ꯊꯥꯖꯗ꯭ꯔꯕ, ꯑꯃꯨꯛꯇ ꯐꯥꯎꯕ ꯈꯜꯂꯨꯗ꯭ꯔꯕ, ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗ꯭ꯔꯕ ꯋꯥꯍꯩ ꯑꯃ ꯃꯃꯥ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯛꯏ ꯁꯤꯟꯊꯥꯅ꯫ ꯅꯪꯒꯤ ꯏꯃꯥ ꯂꯩꯃꯁꯦ ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤ꯫ ꯁꯤꯟꯊꯥꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯕ ꯉꯝꯗ ꯋꯥꯔꯤ ꯇꯥꯔꯤ, ꯁꯣꯔ ꯍꯣꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ꯫ ꯂꯦꯝꯕꯤꯁꯅꯥꯁꯨ ꯉꯁꯤꯗꯤ ꯂꯦꯞꯇ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯑꯗꯨ ꯊꯃꯣꯏꯗ ꯃꯗꯣ ꯃꯩꯁꯥ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯒꯦ, ꯃꯆꯥꯒꯤ ꯆꯤꯡꯅꯕ ꯆꯔꯥꯡꯅꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯁꯤꯟꯊꯥꯁꯨ ꯇꯥꯕꯅ ꯃꯊꯧ ꯑꯣꯏ ꯇꯥꯔꯤ꯫ ꯂꯦꯝꯕꯤꯁꯅꯥꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯤ꯫ ꯅꯪꯒꯤ ꯕꯕꯥꯒ ꯏꯃꯥ ꯂꯩꯃꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯒ ꯌꯦꯡꯅꯕꯗ ꯅꯪꯒꯤ ꯕꯕꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯔ ꯃꯈꯩꯗꯤ ꯈꯦꯠꯅꯩ꯫ ꯕꯕꯥꯗꯤ ꯌꯥꯝꯅ ꯂꯥꯏꯔꯅ ꯍꯧꯔꯛꯏ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯏꯃꯥ ꯕꯕꯥ, ꯅꯪꯒꯤꯅ ꯏꯄꯨ ꯏꯕꯣꯛ ꯀꯥꯏꯅꯈꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯒ ꯊꯦꯡꯅꯔꯨꯕꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯆꯈꯤ꯫ ꯏꯆꯦꯒꯤ ꯏꯃꯨꯡꯅꯁꯨ ꯅꯪꯒꯤ ꯕꯕꯥꯒ ꯏꯆꯦꯒ ꯈꯪꯅꯕꯗ ꯑꯌꯥꯕ ꯄꯤꯈꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯈꯤ ꯅꯪꯒꯤ ꯕꯕꯥꯒꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯇꯣꯝꯄꯣꯛ ꯐꯝꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯆꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩ꯫ ꯇꯥꯝꯂꯕ ꯈꯨꯡꯒꯪ, ꯆꯤꯛꯂꯕ ꯃꯐꯝ, ꯄꯣꯝꯕꯤꯠ ꯆꯦꯛꯂꯥ ꯀꯌꯥꯅ ꯅꯤꯡꯇꯝꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ, ꯏꯊꯛ ꯈꯪꯅ ꯁꯥꯔꯤꯕ ꯏꯁꯤꯡꯒꯤ ꯖꯒꯣꯏ, ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠ, ꯃꯔꯛꯇꯨꯗ ꯇꯥꯔꯛꯏ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯅ ꯈꯣꯏꯊꯨꯝꯅꯅ ꯀꯧꯔꯛꯄ ꯃꯍꯥꯛꯀꯤ ꯃꯤꯡꯂꯦꯟ꯫ ꯈꯣꯏꯗꯥꯖꯔꯨꯏ, ꯄꯥꯝꯖꯔꯨꯏ, ꯇꯥꯅꯤꯡꯂꯨꯏ, ꯇꯥꯔꯕꯁꯨ ꯍꯟꯖꯤꯜ ꯍꯟꯖꯤꯜ ꯈꯣꯟꯖꯦꯜꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯇꯥꯅꯤꯡꯂꯨꯏ, ꯂꯧꯁꯤꯟꯅꯤꯡꯂꯨꯏ, ꯇꯥꯔꯨꯕ ꯈꯛꯇꯗ ꯌꯦꯡꯅꯤꯡꯕ ꯄꯣꯛꯈꯤꯕ꯫ ꯃꯤꯀꯨꯞ ꯐꯥꯗꯅꯁꯨ ꯌꯦꯡꯂꯨꯕꯅꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯃꯥꯏꯀꯩꯗ, ꯎꯔꯛꯈꯤꯕꯅꯤ ꯃꯥꯏꯊꯣꯡ ꯑꯃ, ꯎꯅ ꯎꯅ ꯌꯦꯡꯅꯤꯡꯍꯟꯕ ꯄꯣꯛꯂꯤꯕ ꯃꯥꯏꯊꯣꯡꯗꯣ꯫ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯖꯔꯛꯏ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅ ꯃꯥ ꯇꯝꯅ ꯆꯦꯜꯂꯛꯂꯤꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ꯫ ꯂꯦꯝꯕꯤꯅ "ꯇꯥ ꯇꯣꯝꯄꯣꯛ, ꯇꯥ ꯇꯣꯝꯄꯣꯛ"꯫ ꯇꯣꯝꯄꯣꯛꯅ "ꯇꯞꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ, ꯇꯨꯁꯟꯅꯤꯅꯦ"꯫ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯐꯝꯊꯩ ꯇꯣꯝꯄꯣꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯩꯃꯗ "ꯇꯥ ꯇꯣꯝꯄꯣꯛ,
ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯉꯣ꯫ ꯀꯩ ꯄꯥꯎꯅꯣ? ꯑꯗꯨꯕꯨꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯀꯩꯅꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯤꯁꯤꯅ? ꯑꯩꯅꯗꯤ ꯁꯣꯝꯗ ꯇꯥꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯂꯩꯃ ꯏꯀꯥꯏꯅ ꯅꯣꯛꯂꯛꯏ ꯇꯣꯝꯄꯣꯛꯅ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯍꯥꯏ ꯋꯥꯅꯦ ꯅꯪꯕꯣ? ꯁꯨꯝ ꯅꯣꯛꯁꯜꯂꯛꯏ꯫ ꯇꯧꯐꯝꯒ ꯑꯝꯇ ꯍꯦꯛ ꯈꯪꯍꯟꯗꯦꯍꯦ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯤꯔꯅꯤꯅ ꯍꯥꯏꯌꯦ꯫ ꯇꯣꯝꯄꯣꯛ ꯍꯔꯥꯎꯅ, ꯍꯥ, ꯑꯁꯦꯡꯕ꯭ꯔꯣ? ꯇꯣꯝꯄꯣꯛ ꯍꯔꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯂꯩꯃꯁꯨ ꯅꯣꯛꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯏꯀꯥꯏꯅꯕꯤꯒ ꯇꯧꯔꯤ ꯄꯣꯠꯅꯤ ꯑꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ ꯇꯞꯅ, ꯇꯣꯝꯕꯤ, ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ? ꯂꯩꯃ ꯏꯄꯪ ꯄꯪꯅ ꯇꯣꯝꯄꯣꯛꯀꯤ ꯂꯥꯏꯕꯛꯇ ꯌꯦꯡꯉꯒ, ꯐꯩꯌꯦ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ, ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯕꯛꯁꯤ ꯅꯠꯇꯦꯃꯤ ꯑꯄꯪꯕꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯀꯩ? ꯇꯣꯝꯄꯣꯛ ꯂꯩꯃꯒꯤ ꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯂꯩꯃꯒꯤ ꯈꯨꯅꯝꯗ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ, ꯅꯪꯕꯣꯏꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯂꯟ ꯑꯃ ꯐꯪꯕꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯟꯅꯕ ꯅꯠꯇꯦ, ꯐꯪꯉꯕꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯃꯥꯡꯐꯗ꯭ꯔꯕ ꯂꯟꯅꯤ, ꯂꯟ꯫ ꯑꯩꯒꯤꯁꯨ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯣꯝꯄꯣꯛꯇ ꯉꯥꯊꯖꯩ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯇꯣꯝꯄꯣꯛꯇ ꯉꯥꯊꯖꯩ꯫ ꯑꯁꯨꯝꯅ ꯊꯥ 2ꯒꯤ ꯃꯇꯨꯡ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯂꯨꯍꯣꯡꯈꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯩꯃ ꯃꯀꯣꯛ ꯀꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕꯗ ꯂꯩꯃ ꯃꯤꯔꯣꯜꯂꯤꯞ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯀꯟꯐꯥꯔꯝ ꯇꯥꯔꯦ꯫ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯄꯦꯟꯖꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯅ ꯅꯨꯃꯤꯠꯇꯨ ꯀꯞꯆꯈꯤ꯫ ꯂꯩꯃꯅ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯂꯩꯃꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯇꯣꯝꯄꯣꯛꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯈꯤ꯫ ꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡꯅꯁꯨ ꯇꯣꯝꯄꯣꯛꯅ ꯂꯩꯃꯒꯤꯗꯃꯛꯇ ꯋꯥꯖꯕ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯏꯄꯦꯟꯗ ꯄꯦꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯩꯃ ꯃꯁꯥ ꯆꯕꯦꯠ ꯆꯕꯦꯠ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯌꯥꯝꯅ ꯋꯥꯖꯔꯝꯈꯤ꯫ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯒꯤ ꯃꯁꯥ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯂꯩꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯈꯨꯗꯛꯇ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ꯫ ꯃꯇꯝꯗꯣ ꯂꯩꯃ ꯊꯥ 9 ꯍꯥꯏꯔꯛꯂꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯝ ꯎꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ꯫ ꯃꯃꯤꯡꯅ ꯂꯩꯃꯒꯤ ꯃꯄꯥꯅ ꯊꯣꯟꯕꯤꯈꯤ, ꯊꯥꯁꯅꯥ ꯍꯥꯏꯅ꯫ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯅꯕꯗ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯇꯣꯝꯄꯣꯛꯄꯨ ꯀꯧꯁꯟꯗꯨꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯐꯝꯍꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯇꯣꯝꯄꯣꯛ ꯍꯥꯏꯕꯅꯤꯀꯣ, ꯄꯦꯁꯦꯟꯁꯤꯒꯤ ꯍꯁꯕꯦꯟꯅꯤꯀꯣ? ꯃꯥꯅꯤ ꯗꯣꯛꯇꯔ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯥ ꯃꯆꯥ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯁꯨ ꯇꯥꯔꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯣ꯫ ꯗꯣꯛꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨ ꯃꯃꯥꯁꯦ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤ꯫ ꯀꯩꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯌꯥꯎꯔꯒꯗꯤ ꯃꯃꯥꯗ ꯁꯣꯏꯕ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ꯫ ꯃꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯩꯀꯩ ꯊꯣꯛꯈꯤꯕ ꯂꯩ ꯈꯪꯕꯤꯕ꯭ꯔꯥ? ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯣꯏꯅ ꯋꯥꯟꯊꯕ, ꯃꯁꯥ ꯌꯥꯝ ꯇꯣꯏꯅ ꯅꯥꯕ? ꯍꯣꯏ ꯗꯣꯛꯇꯔ, ꯃꯁꯥꯗꯤ ꯈꯔ ꯁꯨꯝ ꯆꯕꯦꯠ ꯆꯕꯦꯠ ꯌꯥꯝ ꯅꯥꯒꯜꯂꯤ꯫ ꯑꯗꯨꯒ ꯑꯇꯩꯗꯤ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯌꯦꯡꯈꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ, ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯌꯦꯡꯁꯤ꯫ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯍꯣꯏ ꯗꯣꯛꯇꯔ꯫ ꯑꯁꯨꯝꯅ ꯂꯩꯃ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯨ ꯏꯄꯥꯟ ꯇꯧꯈ꯭ꯔꯦ꯫
ꯂꯩꯃꯒꯤ ꯃꯌꯨꯝꯂꯣꯝꯒꯤ ꯃꯤꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯒ ꯃꯅꯝꯃꯒꯗꯤ ꯑꯃꯨꯛ ꯁꯤꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯍꯤꯡ ꯄꯨꯡ 9:30ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯆꯥ ꯊꯥꯁꯅꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯧꯏ, "ꯇꯣꯝꯕꯤ"꯫ ꯂꯩꯃꯁꯨ ꯇꯞꯅ ꯈꯨꯝꯃꯤ, "ꯇꯥꯏꯌꯦ"꯫ "ꯏꯆꯥꯁꯦ ꯅꯨꯡꯁꯤꯀꯣ"꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯅꯨꯡꯁꯤ"꯫ ꯏꯆꯥꯒꯤ ꯃꯃꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯉꯩ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯏꯆꯥ ꯊꯣꯏꯕꯤ ꯑꯃꯁꯨ ꯅꯪ ꯂꯩꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯤꯟꯅꯕꯤꯔꯤ꯫ ꯂꯩꯃꯁꯨ ꯅꯣꯛꯆꯩ, "ꯇꯣꯝꯕꯤ"꯫ ꯇꯣꯝꯄꯣꯛꯅ ꯇꯞꯅ ꯀꯧꯔꯛꯄꯅꯤ꯫ ꯂꯩꯃꯁꯨ ꯇꯞꯅ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤ, "ꯇꯥꯏ"꯫ "ꯌꯥꯝ ꯅꯨꯡꯁꯤ"꯫ "ꯗꯥ ꯇꯣꯝꯄꯣꯛ"꯫ "ꯍꯥꯎ"꯫ "ꯑꯩꯁꯨ ꯗꯥ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤ"꯫ "ꯑꯗꯣ ꯊꯥꯏꯅ ꯑꯩꯅ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ, ꯀꯅꯥꯁꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦꯅ ꯍꯥꯏꯈꯤꯕꯗꯣ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯤ 2 ꯁꯨꯔꯦ, ꯀꯃꯥꯏ ꯇꯧꯕ"꯫